Human Rights Defender Babloo Loitongbam bu thengkhang kayada Anti-Meitei oi amadi cookie singi mateng pangi haina Meitei lipunna maral sirkiba kaya adugi matangda lup 13 na wafam khara thamlakli. Babloo Loitongbam kanano amadi Sakti Paiba miyoi kayana mahakpu namthaba pambagi haiba wafam sing yauna cherol amada thamlakli ba wafam sing adudi lalhaubagi irang leiba lamdam oibana English amaga chamapan marfugi anganba saruktagi iramdam Manipurda thokhaningdaba thodok kaya leptana thoklakhi. Afaspa gi marumda lamdam asigi mamal yamlaba naha kayagi punsi pikhamnakhi amadi ichal iche kayagi izat temsingnakhi. Matam aduda Manipur miyamgi hingbagi hak fangnabagi damak Babloo Loitongbamna akiba leitana chongthoktuna malemgi miyamda Afaspa gi tamthiba machat asi segak kaina khanghanki. Afaspa bu khutlai oina sizinaduna lalhauba namthanabagi mingda lamdam asigi miyamda India ge lanmi singna chatharakiba miot minai mihat mipun sing United Nations Human Rights Council UNHRC da pukhatuna khanghanki. Chahi asimaktadasu July 15 da United Nations Human Rights Committee da extrajudicial killings amadi Afaspa gi miot minai amadi lamdam asigi miyamna fangfam thokpa human rights ki damak wangangki. Haujiksu lepa leitana pukhatuna United Nations ki tongan ba human rights group sing amadi committee sing wangangli. Asumna security force na chathakiba fake encounter da hatok pikraba lamdam asigi miyoi lising amaga chamga kunnipan gi case India gi Supreme Court thangatuna justice puraknaba hotnakhi amadi haujiksu case asi chathari. Asumna mahaki hotna jamal amadi miyam gi ihau asidagi Amnesty International na chingba United Nations ki loop singi mityeng changlaktuna matam aduda nongmakangdana lanmi singna mihat mipun tawramba adu lefanba ngamki. Masina maram oiduna India asi malemgi mangda human rights khongaunaba lepak amani haibasi mayek sengna khangnaduna India gi mai firukumhankibani. Amaromdana nisa drug na chahat laklaba lamdam asida drug thengnanaba changsilakpa khongjangda kana na thamoi sengna hotnakhibage. Manipur miyamna khangnaraba drug lord Lukhosai Jogi case kanana mahakpu thadoknaba kanna hotnakhibage lengak asigi masak naiba miyoi kana chenakhibage haibasi aikhoigi miyamna asuk thuna kauthokpiramloi. Judiciary amadi executive supai pairaba lengak asina Lukhosai Jobu namduna equit tawhanduna thadokraba matungdasu lengak asina higher court ta appeal chatlu yadabadagi Babloo amasung mahaki kangbuna Supreme Court ta case file tawkhi amasung haujiksu case athari. Masina su loidri haujiksu Babloo na lamdam asigi miyamgi hakkidamak hotnaba leptri. Fake encounter amadi drug ki mayokta achouba thodang lawriba Babloo Loitongbamda atamnana attack tawriba asi fake encounter amadi drug puna koinana saugatpani haina lawroidabagi maram leibra. Natraga Babloo na Manipur gi miyamgi damak kathoktuna changsilliba thabaksing asina India lengak amadi kanagumba Sakti Paiba singi thamoida tasona thinbagum thokpa leibra pumnamak asi yengbiraga tinyotharaga amuktang khangbiyu Babloo Loitongbam asi Anti-Meitei oibra. Miyakiemon hairibi Myanmar gi nupi asi Burmese Buddhist ni cookie sunatte Karen Furup ni Norway gi citizen oiribani mahak asi Englising aniga kunganithoi gi August 8 da AR na kudeng thabidagi fabani. AR na haibagi matung inna nupi asi May 13 Englising aniga 18 da India da lakpani amadi mabu faba matam aduda magi India da leiba yabagi visa matam hendokle haibani. Matungda More Police ta sinabani. Mahak haujiksu Sajiwa Jail gi Foreigner Detention Center da leiribani. Court yorakpada Manipur Legal Services Authority na Burma gi asylum seeker singi legal aid pinaba empanel tawraba HRA gi lawyer singna hotnaduna bail fangkhibani. Masigi matungda magi trial tawgadaba leibana nupi singi oiba home amada thamkhibani. Masida karimata aron athup leitaba yamna transparent oiba thabaki mawong adu aikhoi pumnamakna uri. Aduga masigi ona tainabada wafam asi pusilaklaga Babloo maral sinaba hotnariba asi aikhoina yaba ngamloi amadi leibak miyamnasu khanbiyu. Wakal khanbagi thona faubadi leibiyu. Loinana case asigi matangda State Home Department na case asigi present status miyamda sengdokfam thoi. Haujik thokliba lan asida cookie dagi Babloo Loitongbamna achouba senfam lawi amadi selgi transaction tawi haina Meitei lipuna hairiba asi kayam chumlabage amadi kari praman leirabage madugi proof puthokpiyu madu natrabadi miyambu aranba pau sandokpani hairidabagi maram leite. Karigumba Babloo Loitongbamna lanlamlagadi legalgi oiba thongda chatuna maralgi matung inna chairak fanghanbada akaiba leite. Madudi natabida mob justice oina migi imung manungda threat tauba amadi public platform da thoklakpa yaroi haiba akanba wafam sing thamliba aikhoina condemn tawi
amadi thawong asi rule of law chatliba state government asina yengsinbiyu. Wafam amana haujik thokliba lan asida aikhoina aikhoigi idea of Manipur dagi yengba changli maramdi thokliba lan asida Meitei singna kuki tumna hatpa ngamloi amadi kuki singna Meitei tumna hatpa ngamloi aduna karamba kuki ga aikhoiga muknagadage aduga karamba kuki singa aikhoiga tungkoina laimin haugadage haiba asisu khangbatai. JCILPS ki mityengdagisu kuki pumnamak pumitopni haide Englishing amaga chamapan yangkhai mathoigi mamangi kuki singdi Manipur gi citizen oirani maram asina aikhoigi apunma Manipurda makhoi yaugadoriba natra kokomi gi oinasu ngasi thokliba lan asi Manipur gi mapandagi changsilakpa Khut Paiba kuki narco terrorist sing khaktana thokhanbani lamdam asida yalhaungaidagi leiminaraklaba kuki furup sing adubu natte amabu oire apunba Manipur amagidamak Meitei furup ki tunglam chatkidamak thokliba lan asi aikhoina ngambatai masidi aikhoigi lengdraba wafamni masida Babloo na kari anti oiba thabak tawrakrabage bhapna saraga hainagumsi proof amadi evidence adu thongna leina miyamda thamnasi leibak miyamda amuksu thamjari madudi haiba haitaba tokthoklaga leibak asigi isu kayada aikhoina angamba thodang lauduna lakli aikhoigi CSO singi haujik faubagi khongjat asida aikhoi amadi human rights defender Babloo Loitongbam chahi kuntragi mamangdagi aikhoiga tongan-tonganba isu singda thabak tawminaduna lakli Meitei lipun oigera kana oigege leibak asigi thokriba amadi thokliba thogdok wathok singda kanana kari tawrakre amadi kari tawri haiba asi pumnamak ubiriba miyamna amuktang hangatna yengbiyu aduga loinana kanana khuraki ina lai sabano kanana leibaki interest tawbano haibadu leipak miyamna lepigani Thengnariba isu asi divert taunaba amasung chingtam divide mapung farabanina Meitei masel onsinduna Meitei mapangal sontha hannaba aron mathausil chatharabra hainasu cherol asida fongdorakli